Ichaona maram oiraga Lupa crore 179 lomgi Ngagi farm Mang Takhankhre. Handkki ichao asida Thoubal District tonganba Sub Division ahumda Ngagi farm Lupa crore 179 lom Mang Takhankhre aduga Lupa pallaba loufam hector Lising ahumga chatruka nifu mari ising thumjinduna Mang Takhankhre. District Administration Thoubal na District asigi Agriculture Officer amasung Fisheries Officer dagi collection touba ahanba report ki matung inna Lilong, Thoubal amasung Wangjing Tentha Sub Division ahum asigi oina Lilong da Ngagi farm hector lising aniga kuntra Thoubal da hector lising amaga chaniga marfu manga amasung Wangjing Tentha da hector lising aniga chatruka kunhumdoi Ichaona Mang Takhankhre hairi. Report asigi matung inna Lilonggi oina Mang Takhraba Ngagi farm hector lising aniga kuntragi lupa lakh lising taruka maudra Thoubalgi oina hector lising amaga chaniga marfu mangagi lupa lakh lising ahumga chanipanga yangkhai manga amasung Wangjing Tenthagi oina hector lising aniga chatruka kunhumdoigi lupa lakh lising taret ka chanipan humfuma ni Apunba lupa lakh lising tara taret ka chanipan tara marini hairi. District Agriculture Officer Thoubal dagi fangba report matung inna district asigi sub division ahumda leiba Apunba khungang yangkhai marigi lokon hector lising ahumga chatruka nifu mari Handkki ichao asina ising thumjinduna amangata thokhankhre haina ahanbagi oina report pikhatlakre hairi. Loinana hojiksu ichao asina Mang Takhankhiba report makhatana lakpagi pau fangli hairi.